Manipur Polo Association asinduna team tara marina sarug yaraga knockout basis ta ahanba Chief Minister Sagol Kangjay Championship ngasi kanglagi Kangjay bungda Chief Minister N Biren amade ining tholai semba sana jawbana athoi mitunglen oiduna haudokre amasong mahai masing tambagi parikhya punsigi parikhya na yamna maru oi haina social scientist Dr. Dhanabir Laishram na phongdokre IS News meeting tabiri bapum namak po ahan magtada Monica MAYENGBAM taram na ukchari COVID-19 dig ngaktok na bakuttoy na hambiu hand sanitizer sizanabiu mask upiu fit taruki distance tambiu yari makai vaccine dose na kapthok piu injection mahaibesin na pom namaki aifabani hojik pau sanok na pizade All Manipur Polo Association asinduna team tara marina sarug yaraga knockout basis ta ahanba Chief Minister Sagol Kangjay Championship ngasi kanglagi Kangjay bungda Chief Minister N Biren amade ining tholai semba sana jawbana athoi mitunglen oiduna haudokre championship ase haudokpaga mari leinana state asida polo amade Sagol Kangjay yokhat piramba veteran polo player Kunda Jamlaba Kudol Pod Pituna Ikai Kumnaki Kudol Pituna Ikai Kumnakraba veteran polo player Kun Aduda Nupi Sanaroi Hudrom Chobi Suyauri Hagdokpagi Thoram Gamari Lenina Manipur Mounted Police Su Matho Pangthok Naba Miyam Da Saktaki Thoramgi Athoiba Mitunglen Oikiba Chief Minister N Biren Na Fangdokibada Sagol Kangjay Dagi Polo On Kibani Haiba Malem Pumbada Kangnaribani State Asiki Sagol Kangjay Sanaroi Singbu Assam da Leiba British Na exhibition match Sananaba Kauki Madudagi Matau Tamduna Polo Haina Sanakiba Haukibani Haina British Ki Sagnaraba Lord Curzon Gi Larikta iduna leire aikoina leizariba ariba lanthom mayam asi puthok chauthokpa haiza daba jati amani haina su phongdokhi Laikai Kudinga, Aikoi Bu, they same loan the Yakui, Labaxi Munga, Toyoro, Sabolse, Nakoi Mayam, Sangas for the Tado, Gari, the Toma, and a Browsu. Labaxi Samakoda, they same loan the Gauraba, not Labaxi, not with us over Ganga, Padumba, Apoi Sabonini. Ekoi Ponini, Nanga, Hide, Tabapo in the Masiki Kanuna report. I'm not to tell you. I know Manipur Police State, Domin, Manipur Police Battalion Kudimata, Akoi, minimum Sabon Tara, Battalion Kuding Young and a budget, and the Laiba are in the happy of the commitment be read. Police, Sagolgi Police, English law can the Akoi contain never Sagolgi Police has a freedom. Who wanted to my ship? Mounted kind of Hydum Sagolgi Police to my ship. Mounted kind of colonial rule language. Tribal lady, the Okana can say it's a mobile was it the assignment to later Vinamadu Kana Razon ceremonials, Kumba, a Choba, Mayama Pandari, Mila, Kumbada, a Jeremy Quickie traditional cookset, the side of police cookset, the Shalakana, good cook, and the Fazana Quickie, Madu is Championship asi haudokpagi match sa Imphal East District Polo Association na Jingkai Hunba Polo Club kong Palbo Panjal Kuntarada Maithiba Piki hayeng ahanba ground da Bishnupur District Polo Association amadi Lamphel Polo Club sanaragani ani suba ground da Manipur Police Polo Team amadi Thobal District Polo Association thengnaragani Mahai masing tambagi parikhya dagi punsigi parikhya na yamna maru oi haina social scientist Dr. Dhanabir Laishram na phongdokre ngasi malom tulihal makhalai kai delaiba Brilliant School da pangthokiba annual day function gi thoramda wafamasi social scientist Dr. Dhanabir Laishram na phongdokibane tawramadu Council of Higher Secondary Education gi chairman Dr. CH Sadat amadi All Manipur Journalists Union amju gi president Wangkemcha Shamjaina Athoiba Mitunglen Oina Saruyaki Numit Madini Chupna Chathagiba annual day function da Makong Mathang Takraba Mahairoi Singda medal amadi certificate pi bagalonina National Press Day da State Journalist ki mana phangkraba school asida tamlamba Mahairoi Sanalebak Pauchegi Kennedy su achamba khudol piduna ikai khumna bodki Dr. Dhanabir Laishram na makha tarduna Mahairoi Singna isaisagi wareb lawba ngamma mathautai isaisagi lejariba talent singdu mafam chana sizinaduna Mithoi mihenba oinaba hona bamathautai tauroidaba oiroidaba wakhal khanduna matam manghanbagi mahota isana tauriba thabak aduda thajaba thamduna thabak adu karamba matamda kaidau ngai oigani haiba wakhallon ga loinana hotnaba leploidabani haike
Thauram aduga mari lenana Council of Higher Secondary Education gi Chairman Dr. C.H. Saratna Fongdokhibada Manipur asi India gi atopa state singa yengnabada apik palamdam macha amagumbani mahiroi amadi oja sengi khudong chana bagidamak kumja lisingam ga chamapan marfuma thoida SCERT semduna finalize tawraga chatna bahawkibani adubu kumja lisingni kunda National Education Policy NEP semduna finalize tawna bahonare NEP asi India da lairiba miyam gi oina yenglaga semlakpa policy oibana apik palamdam asigidi thoidokna maru oiba syllabus yarok tabayai mama mapa oiba singna macha masu singbu miramda mahi masing tamba tharuraga halakpa matamdadi lamdam asigi chatnabi khangdaba maramna achau asang oiraklabasu imung manung amadi laibaki damak minungsi phawba ngamde haiki Pithibida koina quite section gadaba pot only. There are three unreturnable things in the world ka. Number 1 ngang thoki baba. Amo lo yaro. Matam ngarang dom halaro punsi da ko. Masayuk to halaroi. Punsi ju hana ju pop de matung de ju poroi. Ticket angtang phangalak pani. Hadang mapok se unreturnable journey ni. Haloi da punsi ki journey da ne. Haloi da matam ne beni lo laga lerga. Adu da ina journey ni ga chali banang aina matam mangan bada kaim khande. Drugs sa bada kaim khande. Isa phana bada kaim hona de. Punsi ji papo to pok ya bada mai na ko. Tomado yu thangmandana liver tatna ngarang di sat khre ado halaroi da tomani kana na haliba yu na haliba ha noitro aduna question am tawdreba wang hangdriji maram je larik tambada noi wang hang ba tokpai ne mama yendem yon bi hawai dra hangama khra yolaga sibai na koitan tanadana bazar da phamjaba nomugi sa na ba pu du wajari ba mama du da motorcycle layu laidadi khut kak takane na thang thak pa ngam pakhang jibu wang Manipur lengak na chahi asigi September gi tang kunda yu legalization tawna ba lauki warib adu handokadabani haina Manipur gi tongan mamafam singda coalition against drugs and alcohol kada amasung tongan ba lub singna chatharakpa khongjang singi saruk ama oina ngarang numidang wairam pung 3 tab matamda Thawbal district ki manungchanba leirong theldat miyam gi oiba meira khongchat ama All Manipur Women's Social Reformation and Development Samaj Nupi Samaj the Thawbal district United Women's Development Organization Thawbal Ima Leirong Tel Women Association amadi kada punna khutsamnaduna chatkre maira khongchadada sarugya kiba miyamna Manipur da yu legalization tawbi yaroi cabinet ki wadep hando u amasung Manipur miyam yu dagi kallu haiba kholaw kaya lauki maira khongchadadu Leirong Tel uyung makhong lampak tagi khongsan ba hauduna Leirong Tel gi tongan ba laikai singda koina chatki amasung Lamthapamda amuk halaktuna maira khongchat aduloshin ke nakalamaromdana ngarang numidang pung 8 makhairom taba matamda Imphal West District ki manung chanba Tagyel Khongbal dasu da pungsung pam laikai Women's Welfare Association Tagyel Khongbal maning laikai All Manipur Women Social Reformation and Development Samaj Nupi Samaj amasung kada napunna khutsamnaduna miyam gi oiba maira khongchat ama chatki ba maira khongchat adu Tagyel Khongbal maning laikai dagi khongsan bahauki amasung Tagyel Khongbang gi tongan singda koina chatraba matung lamthapamda amuk halaktuna maira khongchat adu loishin ki chatkiba maira khongchat adu da sarugya kiba miyam aduna Manipur da yu legalization tawbi yaroi cabinet gi warep hando u amasung Manipur miyam yu dagi kallu haiba kholaw kaya lauki Manipur da hauki bapung kun mari da miyoi ani COVID positive oiba thaina ki bagaloidana positive oiba ki chang chada ani desmik ani oiki active case masing taret leri COVID command control room dagi thadorok report ki matung ina laichet asidagi miyoi manga naba fagalak pa thengna ki fagalak ki chang chada mar fudra nipan dasmik mari tarukta lengdana leri Manipur da ngasi fawda punna miyoi lak tara taruk lising humfuma thoi chamapan humdra taruk COVID test tawki bagi manung da COVID positive oiki ba miyoi punna lak ama lising kul chamapan supna taruk sukre Laichet asina maram oraga miyoi leitaba yaukide amadi lamdam asida laichet asina maram oraga laikidaba apun mamigi masing asi lesing ani chamani fuma panda leiri Manipur da ahanba oina Nestle India Limited na sponsored tawduna National Association of Street Vendor of India NASV sindana Food Safety Administration Department of Health and Family Welfare Manipur na support toraga street vendors singi food hygienic training program project serve safe food ngasi Imphal gi city convention center da hawdokre hawdokpagi thoramadu da FSSAI gi chief analysis and nodal officer Dr. CH Sanajawa Maitei Director Health Dr. KH Sasikumar
Mangang, Joint Director FSJCPS, Dr. S. Rajan Singh, Deputy Secretary Sonia Oinama Madi, Senior Manager, Corporate Affairs, Sanjeev Singhna, Maruaiba Mitung Singh Oina Sarugyaki, Ngasigi Tauramadu Loreba Matung, Sarugyaki ba Street Vendor, Humdra Mangada, Kit Singh Lemni and Toki. Ningtam Yawol Ihobu, Lana Uhannaba, Nakpigani, Ningtam Yawol Ihobu Lana Uhannaba, Makal Matelgi, Aranba, Semjin, Sajin Bapau, Kaya Manipur, Lengak na Chahikaya, Si Leptana, Sandoktan Lakli. Pausing asigi, Maruay Bapandam di Miamgi, Wakalda, Kanglay Yawol Iho asi, Marai Chaitarakle, Amadi, Ikuidana, Mudkragani, Haina, Pau Tokpani. Aran Bapau Sandoktana, Laibak Asida Chathariba National People's Democratic Movement asi Namta Nambaki Damak, Paikat Liba Colonial Project Sing asigi Sarukama Oina, Fake Homecoming Ceremony Kaya, Amagi Matangda, Ama, Pangtoktona Lakli. Thasigi Taratarukta Pangtokiba ceremony Aduna State Government na Kwaidagi Nauna Pangtokiba Fake Homecoming Ceremony ni Haina Aina Thinkraba Lal Holup KYKL na Su Fongdoragli Lal Holup Asigi Secretary Publicity and Research A Yaifabanangasi Press the Tokpa Cherol Amana Hai Pangtokiba Thoram Adada Manipurgi Chief Minister N. Birena, Lamdam Asida, Chathariba, Ningtam Yawol Iho Singh, Pumut Mutat Krabgum, Matam Amada, Lalhobagi, Jaiting, Fanglaba, Lamdam Oiramba, Indiagi Awang Nongpok, Lamdam, Ngasidi Narendra Modi, Amadi, Amit Shagi, Luching Makada, Ajoba, Ahong Bapurak Pangam Kre Haina Fongdoki. Mahaki, Machag Yaudana, Ngang Bawazao Adu, Central Leader Singna, Lamdamasida, Pabatabak Kaya, Mapung Fana, Pangtokre, Haina Leader Sing Bupukjel Singna, Tagat Pagi Mahuta, Mahakna, Luching Batlangak Asibu, Sagot Pinaba Central Leader Singi, Mafamda, Haiza, Nonzabana, Hena Mali, Langakna, Kanjin ba yaba wafamdi, asigumba aran ba propaganda tauba asina, Langakna, Pamli Babandam, Fangbagi Mahuta, Madugi Ona Tainabada, Kanglaypaki Maraybag, Ningba Naharol Singbo Yawolgi Mari Nauhonana, Chukalak Pasuyai, Cheroladuna, Makataraduna, Handak the State Lengakna, Pangtoki Homecoming Ceremony Aduda, Sugnu Bazardagi Yumlembam, Malemganba, Elias Chinglemba, Jahi Kulhumdoi, Jiribangi Pachau, Part 1 Dagi Namaidakpam, Mani Emusung Hairok Part 2 Dagi Kundongbam, Ranabir, Elias Joyson, Jahi Kontramanga, KYKL Guinea, Hadibamio Ahum Asidi, Matam Kuidabagi Mamanga, Lub Asibutadok to Nachain Kramio Ngaktani, Mui Sing Asika Lub Kakari. Hiram Amata Damari Lene, Makogi Maming Lubki membership list agi Kaktat Kiba Yamna Kuide, Maramaduna Asigumba Aran Bawafam Singasi, Miamna Taza Biganu, KYKL na Kanglay Paki, Mangkraba, Ning Tamba Amuk Hanjin Ripfauba, Lanteng Chataki Gani Haina Chirol Adanamakha Tarakli. Jahi Kudingi Apunba Manipur Matam Isai Kanglop Amik na Chinduna Pangthokpa Best of Amik Lisingani Kunitoige Mega Final Competition Matang Thada Pangthok Lagani. Imphal West Amik Center gi oina preliminary round gi damak atu matamda screening pangthok lagani screening asida sarugyaning ba Imphal West ki manungda leiba saisakpa signa tha asigi kuntra fawada ya school janmasthan da leiba amik ki ya school hiru hanba leikai da leiba mayai loishang gi mobile number 87944349788787367842 amadi 8974583394 da contact tawiduna form lobu yaragani haina amik Imphal West Center gi Joint Secretary na Thok Pachirol Amana Khangalakle. Escula Women's College ta College asigi NSS Unit 1 amadi Unit 2 na sinna chatliba tha asigi tara manga dagi kunma thoi phawba chayol ama chathakataba Special NSS Camp ki sarukam oina State Blood Cell National Health Mission Manipur gi media makhada People's Resource Development Association PRDA Bishnupur Manipur Voluntary Health Association MVHA Imphal Indian Red Cross Society IRCS Bishnupur District Branch amadi Green Universal Foundation apunna khutsamnaduna nongmagi oiba voluntary blood donation camp ama Escula Women's College Nambol gi multi purpose holding asi pangthokre thoramaduda Manipur Voluntary Health Association gi Secretary L Suranjoy IRCS Bishnupur District Branch ki Chairman su oriba Health and Family Welfare Department gi hanagi Additional Director Dr. W Gulapati Escula Women's College Nambol gi Principal Dr. W. Robindro, College Asigi NSS Program Officer Dr. L. Sumo Bala, PRDA gi Assistant Secretary Suoriba IRCS Bishnupur District Branch ki Secretary International Awardee Dr. H. Romain, IRCS Bishnupur District Branch ki Treasurer, IRCS State Awardee TH Netaji amadi atai Thomi Singh Susarugyaduna blood donation tadu
haudoki tharamadda Escula Women's College ki principal Dr. W Ravindro NSS program officer Dr. L Somobala yauna Mahiroi Singh Oja Singh amade non teaching staff IRCS Bishnupur district branch PRDA DPU VO amade GUF ki volunteers sing nupa taramanga amade nupi taraturuk punna miyoi kuntra mathoina lemna blood donate tawki Khungangi economy chakhat hannabagi bandamda Humanism Foundation amade Directorate of Extension Education Central Agricultural University CAU anina khutsamnaduna Kakching district ki manung chanalaiba Kalikalok Maring Khunda Scientific Oina Yen Loibagi Matang da Nongmagi Oiba training program amangasi pangthokre tharam adugi athoi mithunglen gi warol piraduna Dr. Deepak Nath Deputy Director Directorate of Extension Education Kau Emphalna ngasi yaukiba Lomi trainee singda scientific farming tawduna hena chathok hengatna ba honabiu haki mahana makhatana CAU amadi Kalikalok khun asigi khunja singa khutsamnaraga chakot tharam kaya lokhat minasi amadi Lomi singi senmitlon hengat hansi haki training aduda resource person oina sarukya kibi Dr. N Kaina Tombi Devi livestock assistant kau na scientific poultry farming gi kanaba sing marik chumna thamki Lomi singda kanaraba training asi kau na yumthong Kuntra Kakta Leiba Maring Kun Asida Laktuna Sinbi Vagidamak Humanism Foundation gi Managing Trustee Dr. MAYENGBAM Rocky Chan Singh na Thagat Pafong Dokhi Punna training kun mga nangasi training adu da saruyaki Thakuting leptana pangthok pagong ngasisu miyam gi numit Thauram District Administration Juribam na sinduna Jingdong Laikai da leiba DC office da pangthokre Department kaya gi district level officer singna saruk yaduna pangthoki ba thoramaduda mioi kaya na magi oiba wakat kaya puduna lakna kiloina na magi oiba lenga ki mathau taba che chang singsu launaki Thasi ki tarani thoide ki tara taret fauba IGR South ki makhada Manipuri battalion na sinduna Awang Nongpok State ki angang singi oiba shooter talent han thoram ama Manipuri da pangthokre hari Army Marksman Unit AMU MHOW gi kangbu amana nongmai kapagi basic skill takpi tabikra bamatung air rifle supporting fire pistol supporting fire and shotgun shooting gi thoram supang thoki punna angang humfu taruk na sarugya kiba adugi manungda Imphal area dagi chahi tara dagi na tarani thoi fawgi manungda leiba angang tara yauki hari RVM publications na puthokpa kunjo naurem na Manipuri da handokpa khunai rol gi maroi basing amasung taibang pan gi tijilloi haina Mington ba lairik ani ngasi haunami matung ina kakching sumak laikai lerak achoba parengda handokloi kunjo nauremgi yumda pangthokre Sahitya Academy Awardee Birendrajit Naurem amadi macha chanu kakching gi president Dr. Nongmaithem Pramodini na mathang sitna athoi mithung amadi thoramapu oiduna pangthoki mga sigi lairik fongbagi thoramadada Manipur gi tongan ba sakna ba ayi bikayana sarugyaki Huyen lan pau chegi columnist kunjo naurem na handokloi oiduna Pongki balairik ani adu saknaraba iba P. Gisbert na iba Fundamental of Sociology high balairik asibo National Translation Mission Central Institute of Indian Languages CIIL Mysore Makada Manipuri da Kunai rolgi maru oiba sing haina aduga saknareba iba Dr. Mani Bhamik na iba lairik the Cosmic Detective high balairik asibo Taibang pan gi tijilloi haina mingthonduna Raman Bigyan Mandir RVM publication na puthokpani ngasi pangthokiba lairik phongmagi thoramaduda athoi mithung amade thoramapu oikiba singna kunjo naurem na Manipur gi corridor gi lamda achouba thodang ama lauba misak ama oiba ngamle ngasi haurakliba tongi mahiroi singda yamnamak kanaragadaba lairik sing Manipuri da handoktuna puthorakpa asi pukning thawgatningai ni makha tarakpadasu hena kanaragadaba lairik kaya amasu puthokpa ngambu oresanu haina phongdoknaki Directorate of Education S na thokpa notice amagi matung ina state asida lairiba government aided private unaided school singi lakliba November gi tang kunma thoidagi kunthra fawbagi manungda
स्कूल की मतम होंगनबा खंगलकले अयुक की पुंग निपानदगी हौरंबा क्लास अदु अयुक की पुंग मापनदगी ओइना हौरगनी हारी पुंग सिंग असिगी मतुंग इना क्लास लोइबा मतमदा पुंग अमा थेंगथना लैगदबनी लोइगदबनी हारी District Administration Tamenglong na sinduna District Health Leaders Day amade miyam gi numit Tamenglong District Headquarters ke Mini Secretariat Auditorium da pangthok tuna lamdam adong gi miyam gi award apa khanane nakre ADM Tamenglong thangboy gangte na luching tuna Deputy Commissioner amade Social Official singna Jection na hotna duna thoram adu apan bayaw dana hotna ki Nakala Moromda, Lenga Kitongan Tunganba, Loisang Sing na Pibayaba, Kanaba Sing Miamda, Panganki, Thoram Asigi, Sarokam Oina, Lenga Ki Stol Kudmanga Hanki, Health Department na vaccination program amadi health checkup taunaba counter sing suhanki. Center na khungang chakot ragadi India pumba chakot pa yaroi haiduna panchayat singda thadarak pa chakot thorangi project amasung scheme kaya ama planning department gi mioi khanana manaraga tauning bata tauduna leire ministry da proposal thaduna project amasung scheme kaya ama paikhat pa yaba leire basu planning department gi mioi singna khudak da mafam kaya hongdok hongjin tauduna sananing ba maong da sanaduna leire ba asi panchayati raj minister amadi Manipur gi chief minister na mityeng changbi yu haina Pangal tabi Gram Panchayat Kiradhan Ning Thaujam Ongbi Indibala Devi na Fongdorakli Ngasi Sugnu Kendrugi Manung Chenba Tangjang Dalaiba Pradhan Ning Thaujam Indibala Devi gi yum da pangthok pa pawgi mi phamamada wafamasi Pradhan Ning Thaujam Indibala na Fongdokibani State Level Nodal Agency SLNA gi makhada Lamaidong CD Block ki Manung Chen laidiba Pangal tabi Gram Panchayat ki oina Integrated Westland Management Program IWMP gi project scheme gi Manung Chana scheme ani Yarakpagi Manungda Pangal Tabi ki scheme asibu planning department gi mioi singna lamaidong da oina hongdokhiba asi yamna laibak thibani hariba scheme asigidamak changadaba mari lenaba document khudingmak project officer na piraknaba haibagi mari lenaba che chang khudingmak pisinkhre adabu khanghaudana haukiba November 13 ki nungthil pung mari minute yangkai tarakpada hariba Pangal Tabi project scheme adu lamaidong da oina hongdokle harakibani mataw karamna mari lenaba che chang amatta submit tawtriba scheme amabu khudakta hongdok hongjin tawribano haina su hanglakhi Panchayat takana na thadar pa sedma gi ma khoi da sidan na ma maung da onthok padagi ngasi asugumba akhoi gi lila dharma da kanu Manipur ni ne tawning pada taw bayai hai bado ai gi Pangal Tabi DP da ngarang thon ba se akhoi gi Pangal Tabi DP se lila dharma onthok pidanu akhoi an thamoi sengna thabak taw jaba panchayat ki thabak tawjariba pradhala mane sugumba thamoi sakna nuai taba thamoi sokna ningba kaiba thamoi sokna ningan na piba sugumba thabak se amo khana tawbiganu Athoba matamda minister ki puning chingsinjari panchayati raj minister ki puning chingsinjari panchayat minister na mangani manungda chapchaba khoi da paukhum bibirakragadi Traders Association Tamenglong TAT na Tamenglong Town Lambi asi semjin binaba marilinaba singi pukning chingsilakli Lambi asi haujik upful na maram orga chathok chasin tawbam amadi lalol itik tawriba miyoy singda chawna apan piri masigi mathakta lambi gi nakye talaiba miyoy singda hakchangda laina kaya thorak payabagi phibam da leire maram aduna miyam gi awaba asi yengbiraga marilinaba singna atu matamda lambi asi semjin binaba TAT na pukning chingsilakli kariguma mityeng changbitaba tarabadi kaithel thong londuna khongjang kaya jangchilagani hari panbayabadi TAT na haizabadagi fire department na Tamenglong town lambi asida ising chaiduna mateng pangkiba leire Nifumathoy Subai India International Trade Fair mapung fana loshin kre Delhi ki Pragati Maidan da November 13 dagi 13 fawba pangthokiba trade fair aduda Manipur ki cultural heritage odiba pung cholomna chingba utki trade fair asiga mari lenana pangthokiba fashion show amada Manipur ki international model Mayangbam Daina na showstopper oiki Shogi director Thompson Taurangbam na oiki bagaloina Ranjan amadi Galifpana designer oiki show opener na Taurangbam Jesu na oiki Daina Mayangbam asigumba show asina modeling bu pamjaba nauzariba naha singda thauna ama pi bagaloina hodaning bagi maichak adu fahali haki Manipur lengakna asigumba thoram singbu singdap naharol singbu yahonduna mateng pibi bagi damak thagat pasu fongdorakli
Sangai Festival ka mari lenina paikat protection tharang gi saruk ama oina CDO Imphal West na ngasi ayuk pung 8 makhai dagi hauraga ayuk ki pung 9 minute nifu fawba Thangal Bazar da laiba lodging amasung hotel sing da changduna thi bahum bagi thabak jathakre tongan ba hotel mapanda check tawba ki thabak jathaki adum oinamak afa apun diaw kide Nakalam da Bishnupur district ki Kumi police station gi manung chana laiba Sanding mamang laikaida laiba yum yangkhai romda miyoi Marfudra rom verification tauki. Mipami pun diawkide Nakalam da CDO Imphal West na ngasi numidang waidam pung 3 minute nifu dagi mari ka minute tara fawba Imphal gi Kakulong Masjid Road ki Turel Mapan lambi amade Khwai Bridge ta ti bahumba gi thabak jathaki miyoi chama marfu amamamta oina verify tawbada ILP yaudaba non local ani gilonana masagi matik chaba saktak che yaudaba miyoi mari mangkha taba verification tawnaba city police da kusina kri hari FIFA World Cup 2022 amadi Sangai Festival gi kumhai yengna bagitamak Iscom Cable TV Network na miyamda free da set of box pizari akak na bamasingni ngasimak adom gi manaknak pa Iscom gi LCO singda pau fawbiu kudong chaba si nathok hanbiganu phone number 9862090115 9862988355 amadi 9774559350 da contact tawbira uhaina Iscom gi management gi maigede gi khangalakli Aujik pau gi merthana aten break amatang lamanasi I be Makuntok Hanbi, Amadi, Ipai Bungo, Tangsing winning toe, Anigi, Sahiki Sano Katpagi Pauzel. Lakliba November Gitang, Kunmanga, Poinugi Nini Pan by Ira Numita, Ima Ibe Makuntok Hanbi, Amadi, Ipai Bungo, Tangsing winning toe, Anigi, Sahiki Sano Katpanumit Tokle. Toromasida, Ima Amadi, Ipagi Masamana, Pai Kivna, Sarugya Biranaba, Nolukchari. Toram Pareng, Lagi Toram Hoba, Ayupung Makai, Sano Katpagi Matam, Ayupung Tanama Toy. Luklen Paminaba, Nutil Pung Tarani Toy Makai. Pauzen Zeliba, Ima Ibema Kuntok Hanbi, Togal Maruk, DM University Campus, Tangweban Imphal. Break matung na mayamutaram nokchari makhata pauda. Larok pantha khutingi labuk tagi phau chingba tractor amadi phau yainaba machine na Pukhatlakpa apetpa laikhomna lambi sorok da chaiduna lambi chathok chasin tawriba miyamda apan mapiduna accident thokpa yabagi phibamda laibadagi Lamding Educated Welfare Association lewa Lamding Thobal District na ngasi ayuk association asina konba mafam singda lambi da napsinduna laiba laikhom sing club asigi thomi sing lauthokre lewa gi president na laikai gi sorok ta tab laikhom matam chana lauthoklabade kodong thiba thokataba kayadagi kanmangamgani haina fongdorakle President Draupadi Murmu na Dr. CV Ananda Bose pu West Bengal gi regular governor oina appoint tawkre. Ananda Bose na office ka baga mahaki thabak haubagi numit lawgani hairi. November 9 gi ahing da Thobal district ki Khangabok awang laikai hospital maningda phobi mai tharambagi nungai tabagi manil fawba koktringaida handaksu amuk Thobal district ki Khangabok part 3 makha laikai da laiba saikhom ito meha singna law sangam ama khara hena chawba lawsal oina uzaba lawfam asigi yainaba thamlamba fawbai November tang 15 ki lonnaba ahingda sakhangdaba singna mai tharamba ase apunba lawmi lop all Thobal district ki maigedegi thamoi sok nungai taba fawi lengakna akhanda mityeng changbiduna masida chenariba miyoi singbu phaduna matik chaba cherak pibiyu amadi awaba tariba lawmi asidasu lengakna akhanda mateng pangbiyu haina apunba lawmi lop all Thobal district ki maigedegi fongdorakli Hauki bapung kun mari da India na nauna miyoi chatruk yangkai mari COVID positive oire laiki da bami gi masing na mangani fagalapagi changcha da manfrodara nipan dasmik nipan sinong oire apun ma confirm case na koti mari lak ni futaruk lising hum futaret jamapan hum futaret yaukre active case na lising taret kontra mari da hantarakle leina asna maram oraga laiki da bami gi masing na lak manga lising kuntra jamanga yangkai hum doini leina asna gi naw faduna discharge tauki bami gi masing na koti mari lak ni fumatoi lising kuntra chahum marfuni
Laina asigi ngakthokna vaccine kapthokiba apun mamigi masingna koti chani taramapan lakh marfu mari lising hupuma thoi chani pan kunipan henkre malim gi oina covid la chatna khwadigi hena sokanla balai singi manungda USA na ahanba India na ani suba amadi France na ahum suba da leiri awang nongpok state singi oina Assam na ahanba Mizoram na ani suba amadi Manipur na ahum suba da leiri Haujik sanabagi pau logbirase Samagra Siksha DPO Jiribam District ki Makhada Achievements of Rising Maiden ARM amadi ICT na sinduna ngasi Jiribam District ki Lakhipur dalaiba ICT campus ta disabled oiba singidamak nongmagi oiba annual sports meet lisingani kunithoi pangthokre thoram aduda ZDO Jiribam gi TH Amurashi Chanu ICD Jiribam gi founder general secretary Oinam Anita amadi Family Association of ICD Jiribam gi executive member Y Babitana Sarugyaki Masana Tararom Yauba Sports Meet Asi Pangthokpagi Maru Oiba Pandamdi Disabled Oiba Angang Singbu Thoram Asigi Kotangda Putoktuna Magi Chanaba Masana Sing Kangdoktuna State Level gi Thakda Putok Nabani Haina ICD Jiribam gi founder General Secretary Oinam Anitana Fongdorakli Jiribam da leiba disabled person singi oiba sports mini Aiba sports asida category khuding mak yang sing makhan mathen di sports mayam ma koi hoji wonari aibadi bochi masala koi MR gi 100 meter race adigi javelin throw adi ball color collection adagi koi gi indoor games chess carom koi masana koi tara muki mak khamdari bise do angang ara khuding mak koi gi mogi interest koi jedio gi ya ba yaroga koi gi am kusam naraga ya ba khanar matungda Kumukjang Joy Kisan ki sponsor Makhada All Manipur Football Association Senuna Haukiba August Kundagi Team Taramapanna Group Ani Desarug Yarga Chatharakliba Kumukjam Inaucha Singh Memorial Taramanga Suba Manipur State League Ngasi Lamlong Thongkong Artificial Turf Ground Sanakiba match amada SU Sagolbanna YPHU Lalambung goal Manga Sinoda Mighty Pikre match Asimai Pakraba SU Sagolbangi goal Manga Adu Moirang Them Ronikna match ki minute Nipala Madi Taramathoy Chatpada goal Ani Janki Tongam Leninna match ki minute Nifumanga Chatpada goal Chanki Tokchom Addison match ki minute Marfumanga Amade Marfunipan Charpada goal Ani Chanki League Asigi Ngasi Sanakiba Atopa match Amadana KIYC K3 Iril Mapalna DR Rao Awang Segmaibu goal Ahum Sinoda Mighty Pikre match Asimai Pakraba KIYC gi goal Ahumadu Somishan K Jim Amadi NJ Nauchana Matang Sita match ki minute Kuntered Kontra Homdo Amadi Marfuma Thoi Charpada Chanki League Asigi Ngasi DSA Bisnupur Ground da Classa FC Kaino Amadi MPSC Manipur Police na Sanakiba da goal amamam chanaduna draw oikre Ngasigi nongmogi oiba ingasagi pau bizari Ngasigi oina Manipur da khwadagi sakibagi chang ase Celsius degree 15.3 roiki khwadagi ingibagi changna Celsius degree 5 nusiti yawa eseng manil gi changna yukta chada marfudra manga amadi nungthilana chada nifumdo oiki aroiba damaro oiba pau All Manipur Polo Association Sinuna Team Tara Marina Sarug Yaraga knockout basis da ahanba Chief Minister Sagol Kangjay Championship ngasi Kanglagi Kangjay Bungda Chief Minister N Biren amade ining thau sana lesema sana jawbana athoy mitunglen oiduna odokre